Manipur Top Channel की वीडियो अमता अपडेट तौजगे ngasi ayuk phongmasi phongra January gi tang nipanda Nirbhaya gang rape January kungini thoida miyoi mari thauri yanduna halagane Lebak asida thokiba tamthiraba gang rape singi manungda ama oiriba Nirbhaya gang rape case ta mara leiraba miyoi mari tha asigi kungini thogi ayuk pung tareta Tihar jail manungda thauri yalaga hatnanaba Delhi gi Patiala House Court na ngasi yathang pikre Court asigi additional session judge Satish Arora na sibigi sarak adu laukthokladuna haiki makoina numitara marini gi manungda legal remedy sing sizinaba yagane judge aduna mahaki judgment laukthokringai da Tilak Marg police station gi SH on hana kokhe Judge na mara leiriba miyoi sing aduga video conferencing gi kuthangda wari sanaki loinana haining leiba makai haiba yagane makhoi gi okil OP singhana hai makhoi na aroibu oina Supreme Court ta curate petition file tawkhigane Nirbhaya gi mama Asa Devi na court ki order adu taramno okladuna haiki mahaki masanupi gi achumba aroiba ta phangle aigi isanupi gi achumba wayel phangle makhoi mari thauri yanduna hatnanaba tawbasina leba asigi nupi singda pangal piragane wayel asina judicial system da thajaba hengat halagane Delhi Commissioner for Womenship Swati Maliwal na hai wayel asi yamna taramna oi masi lebak asida leiriba Nirbhaya punamaki mai pakpani Nirbhaya gi mama mapana sahi teresang na case asi thengnarapagi ikai khumnabu utke Haukiba kumza Englishing ani ga taramapan gi December da Nirbhaya gi mama na Supreme Court ta makhoi mari da piri besera asi review tawnaba tharakpa petition amagi mayokta move tawkhe December 19 da Tihar jail gi authority na makhoi gi maral ngakpinaba phangsi petition numit tare ni gi manungda file tawnaba notice issue tawkhe masigi mamangda Patilia House Court na sibigi serak pibagi hearing asi January gi 3 phawba yaithoktuna makhoi gi maral ngakpinaba phangsi pri tawnaba matam lepikhe makhoi da sibigi serak pikhiba hukum adu review tawnaba tharakpa pre Supreme Court na dismiss tawkhraba matung pung kharagi matungda phibam asi lakhibane South Delhi gi Monida area da hokiba kumja Englishing ani ga 12 da December 13 ta thokiba gang rape ki thawdo aduda sahi kunga humdoi khakta ngairibi physiotherapy intern tawribi Jeti Singhana mahaki mamanaba Abindra Pratap Pandega loinana bus tongduna satlingaida asenba bus manungda mahakpu phuki namduna phamlanaki amadi otnaikhe bus adugi driver yauna makhoi taruk tongki makhoi punamangna nupi adubu namduna phamlanaki thawdo adugi matung numit 12 ni gi leiraga asokpadu Singapore gi hospital amada puduna laikhatnaki adubu hospital aduda layenglaba matung numit nini gi matungda sikhi nupi masa adu laikhidraba matungda leibak asigi mafam punamakta thawdo adugi matangda akanba khongjang changsilakhi India gi law na rape ki victim gi maming phongba yawbana mahakna siba kidana lanthengna kiba adudagi lauraga nupi singna makhoibu namja namtheknabagi mayokta lepagi symbol oina Nirbhaya haina khangnaki thawdo asida senaba punamak phaduna makhoigi mathakta wayel satharingaida kumja Englishing ani ga 13 gi March 13 da makhoigi maraktagi Ram Singha koba amadi Tihar jail manungda thauri yanduna sijaki haina su pawsina makhatana palli thank you